Ilangvam Valentinabu Brand Ambassador for Chief Minister's Green Manipur Mission haina mingthol pikraba matung ikoi-koidana COVID-19 gi laina laichatna maram oiduna Manipurda u chara pambi thabagi tanja ifang-fangkidre. Maram aduna Valentinabu Manipur miyamna tongan-tongan mafamsingda kauraga u chara thaminabagi khudong chabadu fangkidabadagi ningba thungnahudaba ama leinakhi. Madugumba miyamgi ningba thungnahudaba sing adu koknabagidamak AMUCO gi maikaidagi Manipur lengakna VALENTINA'Da piriba Brand Ambassador for Chief Minister's Green Manipur Mission gi mingthol adu chahi amaga sangdokpinaba haibikhibagidamak AMUCO bu Kakching District United Clubs Organization gi maikaidagi thagatpu ulakli. Finance Minister na sengdokre madudi Department for Expenditure na thokiba cherol amada senmitlon gi lokhatkhiba khongthangda expenditure management na nauna thabak launabagi post semba khaktada khuthingjingani. Adumakpu haribo warol asigi matungina hojik tongan ba thabak launabagi paikhatliba thabak asida kaidaunungda khuthingjiloi. Ministry asina makhatana haikhibada government gi oiba nauna thabak lauba amadi ahangba famsing mensinbada ayetpa athingba amata leiroi. Masiga loina Staff Selection Commission UPSC Railway Recruitment Board ki khuthangda thabak laubadasu ministry na athingba amata pikhiroi hairi. India ki Defense Minister Rajnath Singh ngarang numidang athengbada Tehran lebak ta thungkhibaga loinana mahaka fammanaba Iran ki Defense Minister ga leibak ani gi marakta ngaksen gi matangda leibak ani na mateng pangnanabagi matangda wari sanagadori. Rajnath Singh Moscow da numit humni gi khongchatta maruoina Shanghai Cooperation Organization gi oiba mifam amada saruk yaraba tungda Tehran da amuk thungkhibani. Rajnath ki khongchat asigi matung ina mahakna Russia, China amadi Central Asia gi leibak singgi Defense Minister Singha loinana leibak amaga gi marakta pinaba yaba mateng pangnanabagi matangda wari sanagadori. Lakliba September 12 dagi hauna mahausagum anoba train marifu mathau tauba hauhalagani. Indian Railways ki maikaidagi khanghalakhiba warolamagi matung ina passenger singna lakliba September 10 dagi hairiba train sing asigi damakta reservation gi damak booking tauba yaragani. Hairiba anoba train marifu chenba haugadoriba se lebak asida hanadagi train masing chaniga kunthra cheliba asigi mathakta naunamuk hapkatlapani. Railway Board ki Chairman Binod Kumar Yadav na hai madudi leibak asigi tongan mafam singda passenger singi masing yamkhalakba asina maram oiraga ahenba train service sing asi hapkalakpani. Masiga loinana atopa train service khara amasu amuka hapkalaktuna train service ki masing hengalhalagani hairi. Hojik chathariba US Open Tennis Tournament asida India ki ROHAN BOPANNA amadi mahaki khongbu Canada ki DENIS SHAPOVALOV anina Germany ki Jura Kevin Krauwich amadi Andreas Mais pu maithiba piramduna nupa ki doubles quarter final da changkhre. India macha Sumit Nagal amadi Davis Saranna US Open ki mapan thokhibadagi BOPANNA mathan khakta India macha ama oina tournament asida lehuri.